ꯖꯔꯤ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯟꯊꯣꯏꯔꯕ ꯃꯤꯡꯂꯦꯟꯗ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯐꯝꯖꯔꯤꯕꯁꯤ ꯑꯩꯒꯤ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟꯒꯤ ꯃꯃꯥꯡꯗꯅꯤ ꯁꯣꯔꯣꯛꯇ ꯍꯥꯏꯖꯕ ꯇꯥꯏ ꯃꯌꯥꯝ ꯁꯣꯔꯣꯛꯁꯦ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯅꯨꯡꯁꯤꯖꯔꯕ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯐꯦꯃꯤꯂꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯚ ꯑꯁꯤ ꯃꯌꯥꯝ ꯑꯩ ꯊꯥꯖꯔꯛꯄꯅꯤ ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯣꯏ ꯃꯌꯥꯝ ꯑꯩꯅ ꯂꯩꯖꯔꯤꯕꯁꯤ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯃꯃꯥꯡ ꯍꯥꯏꯕꯗꯤ ꯍꯦꯛ ꯁꯣꯔꯣꯛꯇꯅꯤ ꯃꯌꯥꯝ ꯁꯣꯔꯣꯛꯁꯤ ꯌꯦꯡꯍꯟꯖꯔꯛꯀꯦ ꯍꯦꯛ ꯁꯣꯔꯣꯛꯀꯤ ꯃꯃꯥꯡꯗꯅꯤ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯌꯥꯝꯅ ꯆꯪꯕꯤꯔꯒꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯁꯤ ꯐꯖꯈ꯭ꯔꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯂꯥꯏꯚ ꯊꯥꯖꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯅ ꯋꯥꯄꯥꯎ ꯑꯃ ꯁꯦꯝꯖꯈꯤꯕꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯣꯟꯇꯥꯔꯥꯄꯨꯔ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯦ ꯃꯌꯥꯝ ꯑꯩꯅ ꯂꯩꯖꯔꯤꯕ ꯈꯨꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯣꯟꯇꯥꯔꯥꯄꯨꯔ ꯀꯧꯏ ꯑꯁꯤꯗ ꯃꯩꯇꯩꯒꯤ ꯇꯥꯕ ꯌꯥꯝ ꯆꯥꯎꯕ ꯈꯨꯟꯅꯤ ꯃꯌꯥꯝ ꯀꯁꯥꯔꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯨꯟ ꯍꯥꯏꯔꯒꯗꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏ ꯕꯣꯟꯇꯥꯔꯥꯄꯨꯔꯁꯤꯅꯤ ꯃꯌꯥꯝ ꯀꯣ ꯃꯩꯇꯩ ꯉꯛꯇ ꯇꯥꯕ ꯃꯔꯛꯇ ꯑꯃꯠꯇ ꯌꯥꯟꯗꯕ ꯄꯨꯟꯅ ꯀꯤꯂꯣꯃꯤꯇꯔ 8 ꯈꯔ ꯍꯦꯟꯅ ꯃꯌꯥꯝ ꯑꯁꯤ ꯃꯩꯇꯩ ꯉꯛꯇ ꯇꯥꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯀꯥꯏ ꯈꯥꯏꯗꯣꯛꯏꯀꯣ ꯃꯌꯥꯝ ꯑꯩꯅ ꯂꯩꯖꯔꯤꯕꯁꯤꯅ ꯃꯌꯥꯏ ꯂꯩꯀꯥꯏ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯔꯤꯕ ꯃꯌꯥꯏ ꯂꯩꯀꯥꯏꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯌꯨꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯃꯌꯥꯝ ꯏꯆꯦ ꯑꯅꯤꯈꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯃꯌꯥꯝ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯁꯥꯕ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯒꯤ ꯃꯄꯥ ꯃꯃꯥꯁꯨ ꯂꯣꯏꯅ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯄꯥ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ 3 ꯂꯩꯔꯝꯕꯅꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯇꯣꯝꯕꯤꯗꯣ ꯅꯥꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗꯕꯗꯒꯤ ꯌꯥꯝꯅ ꯋꯥꯈꯤꯕꯒꯤ ꯃꯔꯝꯅ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯃꯌꯥꯝ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯁꯥꯕ ꯑꯗꯨꯒ ꯇꯨꯔꯦꯟꯅ ꯅꯤꯡꯈꯥꯏꯕꯒꯤ ꯃꯔꯝꯅ ꯃꯣꯏꯒꯤ ꯌꯨꯝꯗꯣ ꯂꯩꯕ ꯌꯥꯗꯗꯨꯅ ꯀꯩꯅꯣ ꯑꯣꯐꯤꯁ ꯑꯃꯗ ꯂꯩꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ 2ꯔꯛ 3ꯂꯛ ꯆꯪꯉꯒ ꯃꯇꯦꯡ ꯄꯥꯡꯖꯈꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯕꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏꯐ ꯇꯥꯏꯝꯒꯤ ꯑꯣꯏꯅ ꯌꯥꯔꯛꯇꯕꯒꯤ ꯃꯔꯝꯅꯀꯣ ꯃꯌꯥꯝ ꯃꯈꯣꯏꯗ ꯉꯔꯥꯡ ꯑꯩꯅ ꯆꯪꯖꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯅ ꯐꯥꯎꯍꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯆꯪꯖꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯍꯥꯟꯅꯗꯒꯤꯁꯨ ꯍꯦꯟꯅ ꯋꯥꯕꯒꯤ ꯀꯟꯗꯤꯁꯟꯗ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯁꯦ ꯑꯋꯥ ꯑꯅꯥꯅ ꯃꯃꯥ ꯃꯄꯥ ꯂꯩꯔꯛꯇꯕꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯄꯩꯁా ꯂꯨꯄꯥ ꯄꯨꯁꯟꯕ ꯇꯧꯕꯗꯒꯤ ꯁꯤꯡꯕ ꯉꯝꯗꯕ ꯏꯟꯇꯔꯦꯁ ꯃꯊꯣꯏ ꯀꯥꯕꯤ ꯂꯧꯔꯛꯄ ꯃꯌꯥꯝ ꯇꯧꯈꯤꯕꯗꯒꯤ ꯃꯈꯣꯏꯁꯦ ꯃꯊꯣꯏ ꯁꯤꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯣꯏꯅ ꯄꯨꯊꯗꯨꯅ ꯃꯌꯥꯝ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯈꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯗꯅ ꯂꯩꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯅꯁꯨ ꯃꯌꯥꯝ ꯑꯌꯥꯝꯕꯅꯗꯤ ꯉꯥꯡꯕꯤꯀꯣ ꯃꯌꯥꯝ ꯅꯣꯏꯅ ꯐꯠꯇꯅ ꯇꯧꯏꯅꯤ ꯍꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯊꯃꯣꯏꯗ ꯂꯩꯖꯔꯒ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯃꯃꯥꯡꯗꯁꯨ ꯑꯃꯁꯨꯡ ꯉꯁꯤ ꯃꯈꯣꯏꯗ ꯆꯪꯗꯨꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕꯒꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯑꯃ ꯃꯌꯥꯝ ꯋꯥꯄꯥꯎ ꯑꯃ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕꯅꯤ ꯑꯗꯣꯝ ꯌꯦꯡꯕꯤꯗꯕ ꯇꯥꯔꯒꯗꯤ ꯆꯥꯟꯕꯤꯗꯨꯅ ꯆꯪꯗꯨꯅ ꯌꯦꯡꯕꯤꯌꯨ ꯉꯁꯤ ꯈꯛꯇꯪ ꯑꯞꯂꯣꯗ ꯇꯧꯖꯕꯅꯤ ꯆꯪꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯃꯁꯨꯡ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯍꯤꯞꯄ ꯑꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯊꯣꯡ ꯊꯥꯛꯅꯕꯒꯤ ꯂꯩꯔꯝꯗꯕ ꯒꯦꯁ ꯁꯤꯂꯤꯟꯗꯔ ꯂꯩꯔꯝꯗꯕ ꯁꯤꯡ ꯍꯧꯖꯤꯛ ꯅꯣꯡꯁꯨ ꯈꯔ ꯇꯥꯏ ꯃꯌꯥꯝ ꯁꯤꯡ ꯂꯩꯇꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯀ꯭ꯋꯥ ꯃꯅꯥꯅ ꯆꯥꯛ ꯊꯣꯡꯉꯝꯕ ꯑꯗꯨꯒ ꯃꯈꯥꯗ ꯍꯤꯞꯇꯨꯅ ꯇꯨꯝꯕ ꯐꯃꯨꯡ ꯂꯩꯇꯕ ꯑꯗꯨꯒꯗꯤ ꯀꯥꯔꯦꯟ ꯄꯨꯁꯟꯗꯕ ꯃꯌꯥꯝ ꯅꯨꯄꯤ ꯑꯅꯤꯈꯛꯇ ꯑꯗꯨꯁꯨ ꯑꯣꯐꯤꯁꯇꯅꯤꯀꯣ ꯑꯣꯐꯤꯁꯇꯨꯁꯨ ꯌꯥꯝꯅ ꯑꯐꯕ ꯑꯣꯐꯤꯁ ꯅꯠꯇꯦ ꯎꯆꯤ ꯃꯈꯨꯟꯒ ꯀꯥꯔꯛꯇꯅ ꯃꯌꯥꯝ ꯇꯧꯕ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯕꯗꯣ ꯌꯥꯝꯅ ꯀꯤꯅꯁꯨ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯑꯗꯣ ꯊꯦꯡꯅꯖꯕ ꯃꯇꯝꯗ ꯑꯃꯁꯨꯡ ꯃꯌꯥꯝ ꯃꯈꯣꯏꯒꯤ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯔꯥ ꯑꯋꯥꯁ ꯍꯥꯏꯅ ꯃꯌꯥꯝ ꯁꯔꯀꯥꯔꯗꯒꯤ ꯌꯨꯝ ꯁꯥꯕꯗꯣ ꯑꯃ ꯁꯥꯔꯒ ꯃꯈꯣꯏꯅ ꯄꯩꯁꯥ ꯂꯨꯄꯥꯗꯣ ꯄꯨꯁꯟꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯂꯝ ꯃꯄꯨꯗꯨꯅ ꯌꯨꯝ ꯁꯥꯔꯤꯕ ꯃꯈꯣꯏꯅ ꯁꯥꯖꯕ ꯌꯨꯝꯗꯣ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯅ ꯀꯦꯞꯆꯔ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯄꯩꯁꯥꯗꯣ ꯁꯤꯡꯗꯣꯛꯇ꯭ꯔꯒꯗꯤ ꯑꯩ ꯄꯤꯕ ꯌꯥꯔꯣꯏ ꯑꯩ ꯂꯪꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯩꯔꯛꯇꯕꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯠꯅꯗꯨꯅ ꯐꯤ ꯁꯥꯗꯅ ꯂꯧ ꯂꯤꯡꯗꯨꯅ ꯃꯈꯣꯏ ꯑꯌꯥꯝꯕ ꯄꯩꯁꯥꯗꯤ ꯁꯤꯡꯗꯣꯔꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏ ꯆꯪꯅꯕꯒꯤ ꯇꯧꯕ ꯃꯇꯝꯗ ꯀꯨꯏꯅ ꯁꯥꯔꯛꯇꯕ ꯌꯨꯝ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯀꯨꯏꯅ ꯂꯩꯔꯛꯇꯕ ꯌꯨꯝ ꯑꯣꯏꯕꯒꯤ ꯃꯔꯝꯅꯀꯣ ꯌꯨꯝ ꯁꯥꯔꯒ ꯑꯗꯨꯝ ꯊꯝꯕꯒꯤ ꯃꯔꯝꯅ ꯌꯨꯝꯗꯨꯒ ꯂꯩꯁꯧ ꯀꯥꯗꯅ ꯅꯥꯄꯤ ꯉꯥꯛꯇꯁꯨ ꯁꯣꯡꯗꯅ ꯂꯩꯔꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯔꯛꯄꯗꯒꯤ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯏꯆꯦ ꯑꯅꯤꯗꯨꯗ
ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯈꯦꯔꯀꯤꯒꯤ ꯀब्ꯖꯥ ꯅꯥꯟꯊꯣꯛꯑꯒ ꯂꯩꯕ, ꯑꯗꯨꯒꯒꯤꯗꯤ ꯀꯥꯔꯦꯟ ꯂꯩꯇꯕ, ꯐꯃꯨꯡ ꯂꯩꯇꯕ, ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯂꯩꯇꯕꯅꯆꯤꯡꯕ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯑꯃꯒꯤ ꯃꯊꯧ ꯇꯥꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯩꯇꯕꯗꯣ ꯃꯌꯥꯝ ꯑꯩꯅ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯅ ꯐꯥꯎꯍꯟꯕꯤꯔꯛꯄꯗꯒꯤ ꯑꯩꯉꯣꯟꯗ ꯉꯁꯤ ꯆꯠꯆꯔꯒ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ꯫ ꯑꯗꯣ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯊꯟꯇꯅꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯒ ꯀꯟꯕꯤꯕ ꯃꯄꯨ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯦ ꯃꯌꯥꯝ ꯑꯩ ꯈꯛꯇꯪꯒꯤ ꯅꯠꯇꯦ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯅꯤ꯫ ꯊꯥꯖꯗꯦ ꯍꯥꯏꯔꯤꯕꯁꯤꯡꯒꯤꯗꯃꯛꯇꯁꯨꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯌꯨꯝꯗ ꯀꯥꯔꯦꯟ ꯄꯨꯁꯟꯕꯁꯦ ꯑꯩꯅ ꯂꯥꯏꯟꯃꯦꯟꯗ ꯍꯪꯕ ꯃꯇꯝꯗ 13,000 ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯅꯧꯕ ꯂꯥꯏꯟ ꯂꯥꯛꯄ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯁꯥꯔꯤꯕ ꯌꯨꯝꯗꯣ ꯂꯧꯕꯨꯛ ꯂꯣꯝꯗ ꯈꯔ ꯆꯠꯊꯕꯒꯤ ꯃꯔꯝꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯦꯟꯅ ꯆꯪꯒꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯃꯨꯡꯗ ꯊꯥꯅꯕꯒꯤ ꯃꯣꯝꯄꯥꯛ, ꯃꯈꯣꯏꯒꯤ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ, ꯑꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯣ ꯀꯨꯏꯅ ꯂꯩꯔꯛꯇꯕ ꯌꯨꯝꯗꯨꯒ ꯁꯦꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄ, ꯑꯗꯨꯒꯤ ꯃꯈꯣꯏ ꯁꯨꯃꯥꯡꯒꯗꯨꯗ ꯀꯩꯅꯣ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯃꯌꯥꯝ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯄꯤ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤꯀꯣ꯫ ꯑꯗꯣ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯄꯒꯤ ꯃꯤ ꯄꯨꯔꯛꯄ ꯑꯃ ꯇꯧꯔꯛꯄꯗ ꯄꯩꯁꯥꯁꯤ ꯌꯥꯝ ꯆꯪꯒꯗꯕ ꯑꯃ ꯂꯩꯔꯦ ꯃꯌꯥꯝ꯫ ꯃꯁꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯩꯅ ꯉꯝꯖꯕ ꯑꯩꯅ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯅꯤ꯫ ꯑꯃꯁꯨꯡ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ, ꯏꯁꯣꯔꯒꯤ ꯃꯥꯏꯀꯩꯗꯒꯤ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯨꯑꯣꯏꯅ ꯀꯟꯕꯤꯕ ꯃꯄꯨꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯗꯨꯅ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜ, ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯔꯗꯪ ꯑꯣꯏꯅ ꯑꯩꯅ ꯈꯟꯖꯔꯤꯕ ꯑꯁꯥꯁꯦ ꯊꯨꯡꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯆꯦ ꯑꯅꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯈꯟꯖꯩ ꯃꯌꯥꯝ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ, ꯃꯌꯥꯝ ꯑꯩꯅ ꯈꯟꯖꯕ ꯃꯇꯝꯗ ꯑꯩ ꯈꯛꯇꯅꯗꯤ ꯁꯦ ꯑꯣꯏꯊꯣꯛꯇꯕ ꯉꯝꯃꯣꯏꯗꯕ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯈꯟꯖꯩ꯫ ꯂꯨꯛꯀꯤ ꯃꯌꯥꯝ ꯆꯦꯞꯇꯔ 1 ꯚꯔꯁ 37ꯗ ꯍꯥꯏ ꯃꯗꯨꯗꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ꯫ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯃꯌꯥꯝꯁꯦ ꯏꯁꯣꯔꯒꯤ ꯊꯕꯛꯅꯤ, ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯊꯕꯛ ꯊꯧꯒꯜꯁꯤꯗ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜ, ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ, ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯏꯆꯦ ꯑꯅꯤꯗꯨꯒꯤ ꯃꯈꯣꯏꯅ ꯍꯥꯟꯅꯒꯤ ꯁꯥꯔꯝꯕ ꯌꯨꯝꯗꯨꯗ ꯆꯪꯗꯨꯅ ꯂꯩꯕꯗ ꯃꯊꯧ ꯇꯥꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯚꯀꯤ ꯈꯨꯠꯊꯥꯡꯗꯁꯨ ꯃꯌꯥꯝ ꯑꯩꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯁꯦ ꯑꯩꯈꯣꯏ ꯈꯛꯇꯅ ꯉꯝꯒꯗꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯏꯆꯦ ꯑꯅꯤꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝ, ꯑꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯐꯝꯗꯗꯤ ꯃꯈꯣꯏ ꯊꯥꯖꯕ ꯈ꯭ꯔꯤꯁꯇꯦꯟ ꯅꯠꯇ꯭ꯔꯒ ꯈ꯭ꯔꯤꯁꯇꯦꯟ ꯅꯠꯇꯦ ꯍꯥꯏꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯅꯥꯕꯨꯁꯨ ꯃꯤꯔꯥꯏꯗꯦ꯫ ꯃꯔꯝꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏ ꯏꯁꯣꯔꯅ ꯙꯔꯃ ꯆꯦꯟꯕ ꯑꯃꯁꯨꯡ ꯄꯥꯞ ꯆꯦꯟꯕ ꯑꯅꯤꯃꯛꯀꯤ ꯃꯊꯛꯇ ꯅꯨꯃꯤꯠ ꯊꯣꯛꯍꯜꯂꯤ ꯑꯃꯁꯨꯡ ꯅꯣꯡ ꯇꯥꯍꯜꯂꯤ ꯃꯌꯥꯝꯀꯣ꯫ ꯑꯃꯁꯨꯡ ꯏꯆꯦ ꯑꯅꯤꯗꯨꯗ ꯑꯩꯅ ꯃꯃꯥꯡꯗ ꯍꯣꯂꯤ ꯕꯥꯏꯕꯜ ꯄꯤꯖꯔꯝꯂꯕꯅꯤ, ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯁꯦ ꯑꯩꯅ ꯑꯩꯈꯣꯏꯗ ꯌꯧꯍꯟꯕ ꯍꯧꯈ꯭ꯔꯕꯅꯤꯀꯣ ꯃꯌꯥꯝ꯫ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯆꯦ ꯑꯅꯤꯁꯤꯗ ꯑꯩ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯖꯒꯗꯧꯔꯤ꯫ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨ, ꯃꯈꯣꯏ ꯏꯃꯨꯡꯗ ꯃꯇꯦꯡ ꯄꯥꯡꯖꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯈꯟꯖꯔꯤꯕ ꯑꯁꯥꯁꯦ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ꯫ ꯀꯃꯦꯟ ꯈꯔꯗꯪ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯀꯃꯦꯟꯁꯦ ꯑꯦꯟꯖꯦꯜ THV ꯍꯥꯏꯕꯀꯣ, ꯑꯍꯥꯟꯕꯒꯤ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯀꯩꯅꯣꯅꯤ, ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯍꯥꯟꯅ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯏꯁꯣꯔ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯈꯪꯗꯅ ꯍꯧꯔꯦ꯫ ꯃꯥꯅ ꯍꯥꯏꯔꯛꯄꯁꯦ, ꯕ꯭ꯔꯣ ꯀꯦꯔꯇꯣꯔꯦꯅꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯖꯗ꯭ꯔꯦ꯫ ꯏꯁꯣꯔ ꯊꯥꯒꯠꯄꯒꯤꯗꯤ ꯄꯥꯔꯝꯗ꯭ꯔꯦ꯫ ꯕ꯭ꯔꯣ, ꯑꯗꯣꯝꯅ ꯈꯪꯕꯤꯗ꯭ꯔꯒꯗꯤ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯒꯗꯤ ꯕꯥꯏꯕꯜ ꯄꯥꯕꯤꯔꯣ, ꯅꯨꯡꯁꯤꯕ ꯑꯗꯨꯝ ꯈꯪꯉꯛꯑꯅꯤ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯪꯕꯤꯔꯣ, ꯅꯨꯡꯁꯤꯕ ꯑꯗꯨꯝ ꯈꯪꯉꯛꯑꯅꯤ꯫ ꯑꯗꯣꯝꯅꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯗꯨꯕꯨ ꯖꯤꯁꯨꯅꯗꯤ ꯑꯗꯣꯝꯕꯨ ꯐꯖꯅ ꯈꯪꯉꯤ, ꯖꯤꯁꯁ ꯈ꯭ꯔꯥꯏꯁ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ꯫ ꯑꯗꯨꯒ ꯃꯊꯪꯁꯦ ꯋꯥꯔꯗꯁ ꯑꯣꯐ ꯇ꯭ꯔꯨ ꯂꯤꯕꯤꯡ ꯒꯣꯗ, ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ, ꯑꯦꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯦꯃꯦꯟ, ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ, ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ꯫ ꯃꯊꯪ ꯑꯃꯨꯛ ꯑꯦꯟꯖꯦꯜ THV ꯁꯤꯅ, ꯕ꯭ꯔꯣ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯑꯣꯖꯥ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯔꯤꯁꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯏꯆꯦ ꯑꯅꯤꯈꯛ ꯂꯩ꯫ ꯏꯆꯦ ꯑꯅꯤꯗꯨꯒꯤ ꯌꯨꯝꯗꯣ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯗꯒꯤ ꯌꯥꯝꯅ ꯋꯥꯕ, ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯌꯨꯝꯗꯣ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯁꯥꯕꯒꯤ ꯃꯔꯝꯅ ꯏꯁꯤꯡꯅ ꯅꯤꯡꯈꯥꯏꯈꯤꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯗꯀꯣ, ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯑꯣꯐꯤꯁ ꯑꯃꯗ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯠꯁꯨ ꯂꯩꯇꯦ, ꯀꯥꯔꯦꯟꯁꯨ ꯂꯩꯇꯦ, ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯁꯨ ꯂꯩꯇꯦ꯫ ꯌꯥꯝ ꯋꯥꯅ ꯃꯃꯥꯡꯗꯗꯤ ꯃꯇꯦꯡ ꯄꯥꯡꯖꯔꯝꯂꯕꯅꯤ 2-3ꯂꯛ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯃꯨꯛ ꯆꯪꯖꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯗ ꯆꯪꯖꯕꯅꯤ, ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯗꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯃ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯔꯥ ꯑꯋꯥꯁꯀꯤ ꯁꯔꯀꯥꯔꯅ ꯁꯥꯕꯤ ꯌꯥꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯆꯪꯕ ꯉꯝꯗꯗꯨꯅ ꯂꯩꯕ꯫ ꯑꯗꯣ ꯑꯩꯅ ꯆꯪꯍꯟꯅꯕꯒꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯀꯥꯔꯦꯟ ꯂꯧꯁꯟꯕ,
ꯑꯗꯨꯒꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯕ ꯐꯃꯨꯡ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯅꯆꯤꯡꯕ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯖꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡꯏꯟꯕꯁꯤꯡ ꯑꯗꯨꯒ ꯑꯩꯅ ꯁꯦꯝꯖꯕ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯆꯦꯅꯦꯜꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯕꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯋꯥꯔꯁ ꯑꯣꯐ ꯇ꯭ꯔꯨ ꯂꯤꯕꯤꯡ ꯒꯣꯗꯅ ꯌꯦꯡꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒꯁꯨ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯆꯥꯟꯕꯤꯗꯨꯅ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯉꯁꯥꯏ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯗꯨꯗ ꯃꯌꯥꯝ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯔꯦꯠ ꯗꯣꯂꯔ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯗꯣꯂꯔꯁꯦ ꯃꯌꯥꯝ ꯒ꯭ꯔꯤꯟ ꯂꯥꯛꯇꯗꯅ ꯔꯦꯠ ꯂꯥꯛꯏꯀꯣ ꯑꯉꯥꯡꯕꯗꯨ ꯂꯥꯛꯑꯦ ꯑꯗꯣ ꯑꯉꯥꯡꯕꯗꯨ ꯂꯥꯛꯑꯒꯗꯤ ꯌꯥꯝꯅ ꯈꯔ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯦꯒꯥꯏꯕ ꯈꯣꯠꯀꯥꯏꯕꯁꯦ ꯊꯥꯕꯒꯤ ꯃꯔꯝꯅꯔ ꯔꯦꯠ ꯂꯥꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯦꯠ ꯂꯥꯛꯏꯕ ꯄꯣꯔꯁꯟ ꯑꯗꯨ ꯈꯛꯇꯪꯗ ꯑꯩꯅ ꯀꯛꯊꯠꯄꯅꯤ ꯑꯗꯣ ꯀꯛꯊꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯩꯅ ꯃꯇꯨꯡꯗ ꯎꯍꯟꯕ ꯌꯨꯝꯗꯣ ꯑꯗꯣ ꯄꯨꯔꯥ ꯔꯦꯠ ꯉꯥꯛꯇ ꯂꯥꯛꯑꯒ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯀꯛꯊꯠꯆꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯑꯟꯖꯂꯤ ꯗꯦꯕꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯁꯤꯁꯇꯔ ꯑꯟꯖꯂꯤ ꯑꯗꯨꯒ ꯃꯊꯪꯁꯦ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ Angel THE bro I don't know what you are talking but God bless you 하yduna haibirei Jisu Krista kanbiu mapugi wahini kanbiu mapugi wahai kanbiu mapugi thogalse mateng sini ko mayam aduga mathangi comment sina Kamala Sanasam oza ai mathakta ईश्वर ओजागी हाइबनी मथक्ता ईश्वर ने हेन लोइना बिसनु प्रेज द लॉर्ड मैमना हाइजबद सोइदन निंगसिंबियो ताब्रा मोबाइल चार्जर दंत पुरो पावर बैंक थागचरी सिस्टर कमला सनासम मोबाइल चार्जर दो अदुगा मथंगी कमेंट से थिंगनाम जोयमनी ओजाना कोई लाभ की सिंबल थाबी रे याम थागचरी ओजा अदुगा मथंगी कमेंट सिना अंगौ सना मैतै ईश्वरगी मतिक मंगाल चावबो ओइरसनु प्रेज द लॉर्ड ईश्वरगी मतिक मंगाल यीशु ख्रिस्ता पा ईश्वरगी मतिक मंगाल ख्वाइदगी अथोइबा मतिक मंगालदो मागी अचुंबा नुंसीबदो मयामदा खंगनजरिंगबनी मयामैना सिनी मयाम अदुगा मथंगसे अनौ सना सॉरी अंगौ सना हाइबनिको अंगौ सना मैतै ईश्वरगी मतिक मंगाल चावबो ओइरसनु प्रेज द लॉर्ड अदुगा मथंगी कमेंट सिना येझितो घिमो हाइदुना हाइबी हाय हेलो फ्रेंड अदुगा मथंगी कमेंट से योर्स लक्ष्मी हाइबा माना अखोगी थम्स अप तौबिरे थागचरी अदुगा मथंगी कमेंट सिना मेरीना कैसाम इबुंग हाइनिंगबदी मयामनी अदुबु निशादा लाइचुरबा ईश्वर खंगसु ईश्वर कनासु ईश्वरदा नक्सिनबा नाम करी हाइनो खंगजद्रे पेलोदनो ताब्रो अदुगा मथंगी कमेंट से नोमिता चनु ओजाबु उनबा सिदना सोइदना लाकनी हैबनी मैम कमेंट से खर फजने इविरो ओजाबु उनबा सोइदना हैबसिदा सिदना हाय यावरेको सोइदना लाकनी थागचरी लाकपिउ को सोइदना लाकपिउ केन उनमिनसी थेंगमिनसी अदुगा मथंगी कमेंट से कमला सनासम ओजा एगी इचानुपा निखिल लोक थुंगे मखोनसु थोक्त्रे ngasi एग्जाम सु हौरनी ईश्वर दा हाइजबियो ओजा सोइदना हाइजगे अदुगा मनाक्ता अनकपदा डॉक्टर लेबा तारगदी डॉक्टर गसु वारी सनाबियो डॉक्टर गसु Receive 20 rupees on Google Pay for business. डॉक्टर से यामना ईश्वरना अखोइगिदमक्ता मिबगिदमक्ता याम थंबीबनी डॉक्टर से अखोइना डॉक्टरना सेमैबा पोचेसिंग पुनमक लोइना ईश्वरगी
ꯊꯧꯖꯥꯜ ꯉꯛꯇꯅꯤ ꯑꯗꯨꯅ ꯗꯥꯛꯇꯔꯒꯁꯨ ꯇꯥꯟꯅꯕꯤꯌꯨ ꯃꯁꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯗꯥꯛꯇꯔꯒꯤ ꯍꯤꯗꯥꯛꯄꯨ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯔꯒ ꯗꯥꯛꯇꯔꯕꯨ ꯁꯤꯖꯤꯟꯅꯔꯒꯁꯨ ꯐꯍꯟꯕꯤꯕ ꯌꯥꯎꯕꯅꯤ ꯍꯣꯏ ꯏꯁꯣꯔꯗ ꯍꯥꯏꯖꯒꯅꯤ ꯏꯁꯣꯔꯅ ꯀꯩꯅꯣ ꯇꯧꯕꯤꯕ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯏꯕꯣꯝꯆꯥ ꯃꯣꯡꯖꯝ ꯀꯣ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏ ꯀꯔꯤ ꯃꯃꯤꯡ ꯀꯅꯥ ꯃꯃꯤꯡꯅꯣ ꯑꯩꯒꯤ ꯃꯃꯤꯡꯗꯤ ꯗꯌꯥꯅꯟ ꯂꯥꯏꯁ꯭ꯔꯝ ꯀꯧꯖꯩ ꯑꯩꯒꯤ ꯃꯃꯤꯡ ꯗꯌꯥꯅꯟ ꯂꯥꯏꯁ꯭ꯔꯝ ꯑꯁꯥꯝꯗꯒꯤꯅꯤ ꯁꯤꯜꯆꯔꯗꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯃꯃꯤꯡꯅ ꯀꯟꯕꯤꯕ ꯃꯄꯨ ꯍꯥꯏꯅ ꯀꯧꯏ ꯃꯌꯥꯝ ꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝꯗ ꯂꯥꯏꯚ ꯊꯥꯖꯔꯒ ꯂꯥꯏꯚꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤꯒꯤ ꯋꯥꯍꯩꯁꯤ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝ ꯍꯟꯗꯛ ꯈꯔꯅꯤꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯌꯨꯝꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯍꯧꯔꯒꯅꯤ ꯑꯗꯨꯗ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯈꯣꯏꯗ ꯀꯥꯔꯦꯟ ꯄꯨꯁꯟꯕꯁꯤꯒ ꯄꯩꯁꯥ ꯌꯥꯝꯅ ꯍꯥꯏꯔꯛꯑꯦ ꯃꯌꯥꯝ ꯀꯣ 14,000 ꯍꯥꯏ ꯀꯥꯔꯦꯟ ꯄꯨꯁꯟꯕꯁꯤꯗ ꯑꯗꯣ ꯁꯣꯏꯗꯅꯗꯤ ꯏꯁꯣꯔꯅ ꯉꯝꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯑꯩꯒꯤ ꯗꯨꯀꯥꯟ ꯒ꯭ꯔꯣꯁꯔꯤꯒꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯍꯟꯗꯛ ꯍꯧꯖꯕꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗꯅꯤ ꯁꯣꯔꯣꯛ ꯀꯩꯅꯣꯗ ꯐꯝꯖꯕꯅꯤ ꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯅꯤꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝꯗ ꯉꯁꯤꯒꯤ ꯂꯥꯏꯚꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯩꯒꯤ ꯏꯄꯥ ꯏꯁꯣꯔꯒꯤ ꯅꯤꯡꯅꯁꯪꯗꯨꯁꯨ ꯑꯃꯇꯪ ꯃꯌꯥꯝꯗ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯍꯟꯖꯔꯛꯀꯦ ꯇꯥꯕ꯭ꯔꯥ ꯏꯁꯣꯔꯒꯤ ꯅꯤꯡꯅꯁꯪ ꯈꯤꯇꯪ ꯊꯣꯡꯍꯥꯡꯗꯣ ꯂꯥꯏꯠ ꯑꯝꯇ ꯀꯥꯞꯄꯝꯃꯨ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯅꯤꯡꯅꯁꯪꯁꯨ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯑꯋꯥ ꯑꯅꯥ ꯂꯥꯡꯇꯛꯅꯕ ꯄꯣꯠꯂꯨꯝ ꯄꯨꯝꯅꯃꯛ ꯊꯥꯡꯗꯕꯤꯒꯦ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯥꯛꯄꯤꯕ ꯑꯃꯁꯨꯡ ꯊꯥꯡꯗꯕꯤꯈ꯭ꯔꯕ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯇꯨꯅ ꯊꯥꯡꯗꯕꯤꯈ꯭ꯔꯕ ꯏꯁꯣꯔꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜ ꯃꯇꯝ ꯆꯨꯞꯄꯗ ꯐꯪꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯑꯩꯈꯣꯏ ꯈꯪꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯙꯔꯃ ꯌꯦꯡꯉꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯐꯪꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯣꯛꯄꯤꯕ ꯅꯨꯡꯁꯤꯕꯁꯦ ꯉꯝꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗꯣ ꯐꯪꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯅ ꯁꯦꯝꯖꯕ ꯏꯄꯥꯅ ꯁꯦꯝꯍꯟꯕꯤꯕ ꯁꯪꯂꯦꯟꯁꯦ ꯃꯌꯥꯝ ꯍꯦꯛ ꯃꯃꯥꯡꯗ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯁꯨ ꯊꯝꯖꯕ ꯂꯣꯒꯣꯗꯣ ꯑꯁꯤꯅꯤ ꯊꯝꯖꯔꯤꯁꯦ ꯀꯟꯕꯤꯕ ꯃꯄꯨ ꯑꯋꯥꯔ ꯁꯦꯚꯤꯌꯔ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯅꯨꯡꯁꯨ ꯑꯩ ꯆꯪꯖꯔꯛꯀꯦ ꯃꯌꯥꯝ ꯏꯄꯥꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯄꯨꯝꯅꯃꯛ ꯑꯣꯏꯍꯟꯕꯤꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯉꯔꯥꯡ ꯕꯣꯟ ꯍꯥꯏꯅ ꯃꯐꯝ ꯑꯃꯗꯒꯤ ꯏꯃꯥꯝ ꯑꯩꯈꯣꯏꯒꯤ ꯏꯅꯦꯒ ꯃꯥꯒꯤ ꯍꯁꯕꯦꯟꯒ ꯂꯥꯛꯄꯤꯔꯝꯕꯅꯤ ꯑꯃꯁꯨꯡ ꯑꯌꯨꯛ ꯇꯨꯝ ꯍꯧꯒꯠꯄꯒ ꯂꯥꯛꯄꯅꯤ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯔꯛꯄ ꯂꯩꯇꯦ ꯇꯨꯝ ꯍꯧꯒꯠꯄꯒ ꯂꯥꯛꯑꯦ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅ ꯏꯅꯦꯗꯨꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯥꯁꯦ ꯆꯠꯄ ꯉꯝꯗꯕ ꯃꯈꯣꯡꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯁꯦ ꯌꯦꯡꯍꯟꯒꯗꯕ ꯌꯦꯡꯍꯜꯂꯦ ꯍꯥꯏ ꯃꯌꯥꯝ ꯗꯥꯛꯇꯔ ꯌꯦꯡꯍꯜꯂꯦ ꯃꯈꯣꯡꯁꯦ ꯄꯦꯔꯥꯂꯥꯏꯁꯁꯨ ꯇꯧꯕ ꯌꯥꯅꯤ ꯑꯗꯩ ꯃꯥꯏꯕꯤ ꯀꯌꯥꯁꯨ ꯌꯦꯡꯍꯜꯂꯦ ꯄꯩꯁꯥ ꯑꯇ ꯇꯤꯡꯉ ꯇꯣꯛꯑꯦ ꯑꯝꯇꯪ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯑꯩꯅ ꯈꯨꯠꯅ ꯁꯣꯛꯇꯨꯅ ꯏꯅꯦꯒꯤ ꯃꯊꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯖꯩ ꯑꯗꯨꯒ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯃꯃꯥꯡꯗ ꯐꯣꯟ ꯇꯧꯕꯤꯔꯛꯏ ꯑꯅꯤꯔꯛ ꯀꯣꯜ ꯇꯧꯔꯝꯃꯦ ꯑꯩꯗꯤ ꯇꯥꯍꯧꯗ꯭ꯔꯦ ꯑꯩꯅ ꯀꯣꯜ ꯕꯦꯛ ꯇꯧꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣ ꯅꯅꯦꯁꯦ ꯆꯠꯄ ꯉꯝꯗꯕꯗꯣ ꯆꯠꯄ ꯉꯝꯃꯦ ꯑꯩ ꯐꯖꯅ ꯐꯝꯕꯁꯨ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯒ ꯍꯥꯏꯖꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯥꯍꯟꯕꯤꯕ ꯁꯪꯂꯦꯟ ꯑꯁꯦ ꯃꯌꯥꯝ ꯑꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯁꯪꯂꯦꯟ ꯁꯥꯍꯟꯕꯤꯔꯤꯁꯦ ꯍꯥꯏꯅ ꯑꯩ ꯃꯇꯥꯡꯗ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯝ ꯐꯥꯎꯔꯛꯑꯦꯕꯀꯣ ꯃꯁꯤ ꯁꯪꯂꯦꯟ ꯁꯥꯍꯟꯕꯒꯤ ꯃꯔꯝꯗꯤꯅꯦ ꯑꯩꯈꯣꯏꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯄꯨꯁꯦ ꯑꯩꯈꯣꯏꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯈꯜꯂꯒ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯋꯥꯍꯪ ꯍꯪꯁꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯁꯦ ꯀꯔꯤꯅꯣ ꯃꯌꯥꯝ ꯁꯦꯀ꯭ꯔꯤꯐꯥꯏꯁꯅꯦꯕ ꯑꯗꯣ ꯁꯦꯀ꯭ꯔꯤꯐꯥꯏꯁꯁꯤꯗ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯐꯥꯎꯕ ꯅꯨꯡꯁꯤꯕꯅꯤ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯂꯩꯕ ꯃꯇꯝꯗ ꯏꯄꯥ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯌꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕ ꯇꯥꯅ ꯊꯤꯜꯂꯤꯕ ꯈꯨꯠꯇ ꯌꯣꯠꯄꯤ ꯈꯣꯡꯗ ꯌꯣꯠꯄꯤꯅ ꯌꯩꯔꯤꯕꯁꯦ ꯑꯩ ꯀꯅꯥꯅꯣ ꯈꯪꯖꯗꯕꯒꯤꯅꯤ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏ ꯃꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕ ꯃꯄꯨꯁꯦ ꯉꯁꯤ ꯃꯤꯑꯣꯏ ꯀꯌꯥꯅꯅꯦ ꯌꯥꯝꯅ ꯂꯥꯞꯊꯣꯛꯑꯒ ꯂꯩꯕ ꯈꯪꯗꯕꯒꯤ ꯃꯔꯝꯅ ꯃꯤꯒꯤꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯑꯗꯨꯁꯨ ꯀꯅꯥꯅ ꯍꯥꯏꯔꯛꯏꯕ
तारकपदगी खंगदब मीना खंगदब मीना क्रिश्चियन ने हारगसु माना जिसु की नुसीब खंगद्रगदी ईश्वरबु अखोइगिनी हाइबे याब्रा लैसि नुमितपु अइगिनी हाइबे याब्रा यादे मरमदि ईश्वरना हाय पुनमकी मथक्ता नोंग चुहल्ली पुनमकी मथक्ता नुंसित से सिदल्ली मंगाल थोगल्ली ईश्वर पुनमकिनी गॉड इज वन ईश्वर अमखक्तंगनी मयाम ओइबे यादे ईश्वर मयाम ओइरदि नुमित मयाम अम थोमगदबनी ईश्वर मयाम मयाम की लेबाक पुनमक्की ईश्वर तोंगालंब तारगदी लाई तोंगालंब तारगदी लेबाक पुनमक्ता मयाम नुमित अममम लोइ थो लेरमगदबनी अदुबु नुमिति अमखतनी असिन ताकपदि सेंबिबु मपु अमखतनी कनानो हाइबा वाहंगसे कनानो महाक हाइबसे एग्जांपल ओइना हाइजरके मयाम अइना कसारदा इलिसा हाइरिबा ngaसे याम फंगी अमसुंग इलिसा हाइरिबा ngaसे मयाम ngaसिदा इलिसा मानबी हाइना अमसु लेइ इलिसा मानबी है इलिसा की मनम खर खर नमगनी अदुबु माकसे प्योर इलिसा दु नते हाइरिबा इलिसा मानबी से याम फंगे इलिसा मानबी में फोन अम लाकपिरमे मैम अदो इलिसा ए अदुगा कना कना गुम nga जोनबा सिंगना खंगदबा सिंगदको इलिसानी हाइरगसु योलेबा से इलिसानी असेंबा इलिसानी हाइरगसु योलेबा अदुबु मदो असेंबा इलिसा नतेबा कनागुम खंगदबा असेंबा इलिसा करिनो हाइबा खंगजदबा महाक अदुनदी सेंगदबा इलिसा मानबिदो तो असेंबा इलिसा गुमना माना लैरगा चली तांगनसु लैबा अदुबु खंगबा करमना अचुंबनो करमना इलिसानो करमना इलिसा मान कैनोनो इलिसा मानबनो इलिसा मद लेगदोबा क्वालिटी करिनो हाइना खंगक मतमदा ओ असिना सेंगदबा इलिसानी असिना असेंगबा इलिसानी हाइबा खंगियो मैम प्रेज द लॉर्ड अदुगा असेंगबा इलिसा फंगकपा मतमदा असेंगबा इलिसागी महाउदुदी सेंगदबा इलिसाना चंगबा यारोय मैम अचुंबा लेसेम बिरकपा मपुगी नुंसीबा फंगकपा मतमदा अखोइना फजना खंगबा ngमगनेबा मैम ईश्वरना कनादसु नम हादे ईश्वरना कनाबसु मराल सीदे यीशु ख्रिस्तना ऐदी मराल सीबा लाकपा नते हाय ईश्वरना कनाबसु मराल सीदे मैम ईश्वरना कनादसु नम हादे ईश्वरना हंदे ईश्वरना कनाबसु चैराक पिरक्ते मैम ईश्वरना केदवी अवाब कोहली नंग फत्ते आई फत्ते अदु ईश्वरना फत्तबा अखोइगिदमक्ता मसामक अखोइगिदमक्ता क्रूसिफाइड तौबनी मैम जीसु ख्रिस्ता इंग थबगी जुबराज जीसु ख्रिस्तना तैबंग पानबद लाकपीरबा मतुंगदा मैम मा लान सोकनो हाइबा वाहै अमता मागी चिंदगी हाइदे जीसु ख्रिस्तगी नुंसीबसे खरदंग मैम दै थमजबनीको जीसु ख्रिस्ता लान सोकनो हाइदे फुनौ हाइदे जेक्नबना नंगोंदा नोंमै कापागदी नंगसु हंगतना कापु हाइदे जेक्नबगीदमक्ता हाइजौ हाय जीसु ख्रिस्ता करिनो जीसु ख्रिस्ता लेरिबा क्वालिटी सिंगसे जेंबियो मैम क्वालिटी सिंगसे नंबु नुंसीता हाइबा आइना नंबु थादोक पिररोय हाय अदुगा जीसु ख्रिस्त से मा धर्म संदोकपा लाकपा नते हाइबा वाही से जीसु ख्रिस्तना मागी चिंदगी क्रिश्चियन हाइबा वाही थोकिदे मैम जेंबियो अदम बाइबल दा जीसु ख्रिस्तना क्रिश्चियन हाइबा ngasiदी क्रिश्चियन हाइसे जीसु ख्रिस्तना क्रिश्चियन हाइबा मिंग थोकिदे अदुबु ngasiदी क्रिश्चियन सिंगी मरक्तसु डिनोमिनेशन सुम यामे मैम क्रिश्चियन की मरक्तसु डिनोमिनेशन अदुबु जीसु ख्रिस्तना क्रिश्चियन भावद संदु हाइरमदब जीसु ख्रिस्तनी अदुबु ngasiदी डिनोमिनेशन सु मैम थनग्रे अदुगा अइना दुम थेंगलजब खरदा मतेंग पांगनबगी हाइरकपा मतमदा मैखोइगी सिंगलुप खक्तंग मतेंग पांगनिंगबा मैखोइगी डिनोमिनेशन खक्तदा मतेंग पांगबा बाउंडरी मखोइदगी हेंदोखरदी अइखोइगी नते हाइ खनबसु यावदब नते मैम यावदब नते अइना मतेंग पांगसी पांगे ब्लैंकेट जेली हाइबा मतमदा अखोइगी सिंगलुपता येलु हाइना हाइरकपा फम पाइबा क्रिश्चियन सु यावदब नते मैम अदुना अदुबु ईश्वरगी नुंसीबदी बाउंडरी येंगदे ईश्वरगी मफमददी थाजदे हाइरिबा महाकपुसु ईश्वरना नुंसी ईश्वरगी मफमदा थीना ngangiba माबुसु ईश्वरना नुंसी ईश्वरगी मफमदा ईश्वर कनानो खंगमदबा ख्वाइदगी फलमदबा पास्टरदा लालंबा मीनी ऐसे अदुबु ईश्वरना कनबीबगी लाकपनी मैम कनबीबगी मपु जीसु ख्रिस्तनी थागतचरी चिलना उचे चलेमा पाबुंग सिंह ईश्वरगी नुंसीबदो मैम दाइना थमजबनी मैम यीशु ख्रिस्त इपाना पुनमक हनबीबनी पुनमक ओहनबीबनी आइदी कनासु नचदे आइदी इचम चंबा मी अमनी मैम आई पास्टर नत्ते को आई पास्टर ओइदुना आई नत्ते आइदी इचम चंबा अदोम गुमलबा इचम चमलबा मिचम अमनी
ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯖꯗꯨꯅ ꯑꯩꯒꯤ ꯍꯣꯠꯅꯖꯗꯨꯅ ꯍꯨꯃꯥꯡ ꯃꯃꯜꯅ ꯁꯦꯟ ꯇꯥꯟꯖꯗꯨꯅ ꯍꯤꯡꯖꯕꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔꯅ ꯃꯌꯥꯝ ꯄꯤꯊꯣꯛꯎ ꯊꯥꯖꯔꯕꯁꯤꯡ ꯑꯗꯣꯝꯗ ꯉꯁꯤ ꯋꯥ ꯑꯃ ꯑꯩ ꯍꯥꯏꯖꯒꯦ ꯄꯤꯊꯣꯛꯎ ꯑꯗꯣꯝꯗ ꯍꯜꯂꯛꯀꯅꯤ ꯑꯗꯣꯝꯅ ꯄꯤꯔꯤꯕꯗꯨꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯏꯁꯣꯔꯅ ꯍꯜꯂꯛꯀꯅꯤ ꯑꯩꯅ ꯁꯥꯈꯤꯅꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯑꯋꯥꯠꯄ ꯂꯩꯍꯟꯗꯦ ꯏꯁꯣꯔꯅ ꯍꯥꯂꯦꯂꯨꯌꯥ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛ ꯑꯃꯁꯨ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ 2022ꯒꯤ ꯑꯣꯒꯁꯇꯒꯤ ꯊꯕꯛꯁꯦ ꯆꯪꯕ ꯍꯧꯕꯅꯤ 2022 ꯑꯣꯒꯁꯇꯒꯤ ꯃꯌꯥꯝ ꯆꯪꯕ ꯍꯧꯕꯅꯤ ꯑꯩ ꯈꯪꯉꯝꯗꯦ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯄꯥ ꯍꯣꯏ ꯇꯥꯆꯧ ꯍꯣꯏ ꯇꯧꯔꯝꯃꯦ ꯑꯗꯣ ꯑꯗꯨꯒꯤ ꯁꯦꯂꯔꯤꯗꯣ ꯆꯪꯉꯛꯇ꯭ꯔꯤ ꯆꯪꯉꯛꯑꯅꯤ ꯃꯌꯥꯝ ꯂꯨꯄꯥ ꯂꯥꯛ 2ꯒ ꯂꯤꯁꯤꯡ ꯀꯌꯥꯅꯣ ꯂꯤꯁꯤꯡ 50ꯃꯨꯛ ꯆꯪꯉꯛꯀꯗꯕꯅꯤ ꯃꯌꯥꯝ ꯄꯤꯊꯣꯛꯎ ꯑꯗꯣꯝꯗ ꯏꯁꯣꯔꯅ ꯍꯜꯂꯛꯄ ꯃꯇꯝꯗꯅꯦ ꯊꯝꯐꯝ ꯂꯩꯔꯣꯏ ꯑꯗꯣꯝ ꯀꯅꯥꯗ ꯄꯤꯒꯗꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯌꯥꯝ ꯂꯨꯏ ꯃꯐꯝ ꯑꯃꯈꯛꯇꯪꯗ ꯄꯤꯕ ꯃꯐꯝ ꯑꯃꯈꯛꯇꯪꯗ ꯄꯤꯕ ꯄꯨꯛ ꯊꯜꯂꯤꯕ ꯃꯤꯗꯨꯒ ꯆꯥꯎ ꯍꯥꯏꯅ ꯄꯤꯕꯗꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯁꯨ ꯄꯤꯒꯗꯕꯅꯤ ꯑꯗꯨꯕు ලාꯝꯅ ꯂꯩꯔꯤꯕ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯃꯤꯉꯣꯟꯗ ꯄꯤꯕꯤꯌꯨ ꯑꯩꯅ ꯃꯇꯝ ꯑꯃꯗ ONGCꯗ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯨꯃꯤꯠꯇ ꯑꯩ ꯀꯅꯥꯗ ꯃꯇꯦꯡ ꯄꯥꯡꯁꯤꯅꯣ ꯍꯥꯏꯅ ꯄꯣꯀꯦꯠꯇ ꯂꯨꯄꯥ ꯂꯤꯁꯤꯡ 15 ꯀꯨꯟ ꯄꯨꯔꯒ ꯀꯅꯥꯗ ꯃꯇꯦꯡ ꯄꯥꯡꯉꯁꯤꯅꯣ ꯍꯥꯏꯅ ꯑꯩꯅ ꯈꯟꯕ ꯃꯇꯝꯗ ꯐꯪꯗꯦ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕ ꯐꯪꯗꯦ ꯃꯤ ꯂꯩꯇꯦ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯉꯨꯔꯥ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯑꯣꯞꯁꯟ ꯄꯤꯔꯛꯏꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯇꯝ ꯄꯤꯔꯤꯉꯩꯗ ꯄꯥꯡꯕꯤꯍꯧ ꯃꯌꯥꯝ ꯃꯇꯦꯡ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯉꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯧꯕ ꯃꯤ ꯃꯌꯥꯝꯅ ꯌꯦꯡꯒꯅꯦꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯧꯕ ꯃꯤ 100ꯒꯤ ꯃꯅꯨꯡꯗ ꯃꯤ 10 ꯈꯛꯅ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯦꯕ ꯑꯩ ꯈꯪꯉꯦꯕ ꯀꯅꯥꯅ ꯄꯥꯡꯉꯛꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯀꯣ ꯃꯌꯥꯝ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕꯅꯗꯤ ꯀꯩꯗꯧꯉꯩꯗ ꯄꯥꯡꯉꯛꯇꯦ ꯑꯩ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯪꯉꯤ ꯑꯩ ꯌꯥꯝ ꯈꯪꯉꯕꯅꯤ ꯑꯩꯁꯦ ꯑꯩꯅ ꯉꯥꯡꯕ ꯄꯨꯝꯅꯃꯛ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯕ ꯑꯩꯈꯣꯏꯒꯤꯗ ꯌꯦꯡꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞ ꯌꯦꯡꯕ ꯑꯩꯈꯣꯏꯒꯤ ꯗꯤꯅꯣꯃꯤꯅꯦꯁꯟ ꯌꯦꯡꯕꯁꯤꯡꯅꯅꯦ ꯂꯨꯄꯥ ꯑꯃ ꯍꯥꯞꯄꯛꯇꯦꯅꯦ ꯃꯊꯧ ꯇꯥꯗꯦ ꯃꯈꯣꯏꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯏꯄꯥꯅ ꯊꯧꯒꯜ ꯇꯧꯍꯟꯕꯤꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯒꯤ ꯈꯥꯏꯗꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯄꯨꯝꯅꯃꯛꯀꯤ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯈꯟꯕ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯈꯟꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯖꯥꯇꯤ ꯑꯣꯏꯔꯒꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯈꯟꯕ ꯀꯅꯥꯒꯨꯝꯕꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯩꯊꯣꯛꯄ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯅꯤ ꯍꯥꯏꯅ ꯈꯪꯕꯁꯤꯡꯅꯅꯦ ꯉꯁꯤ ꯐꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯨꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕꯅꯤ ꯀꯅꯥꯝ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯏꯊꯟꯇ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯏꯄꯥꯅ ꯐꯥꯎꯍꯟꯕꯤꯕꯅꯤ ꯑꯗꯣ ꯃꯁꯦ ꯑꯣꯏꯍꯟꯕꯤꯕꯁꯤꯁꯨ ꯏꯄꯥꯅꯅꯤ ꯃꯌꯥꯝ ꯏꯄꯥꯅꯅꯤ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ ꯂꯨꯛ ꯆꯦꯞꯇꯔ 1 verse 37 ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯏꯁꯣꯔꯅ ꯑꯁꯤꯒꯤ ꯁꯪꯂꯦꯟꯁꯦ ꯁꯥꯍꯟꯕꯤꯔꯦ ꯀꯅꯥꯒꯤ ꯃꯇꯦꯡꯗꯒꯤ ꯊꯥꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕꯤꯔꯕ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅꯅꯤ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯍꯥꯄꯛꯄ ꯅꯠꯇꯦ ꯄꯨꯝꯅꯃꯛꯅꯁꯨ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯅꯠꯇꯦ ꯈꯔ ꯈꯛꯅꯅꯤ ꯄꯥꯡꯉꯛꯏꯁꯦ ꯑꯗꯨꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤꯕꯗꯣ ꯏꯁꯣꯔꯅ ꯑꯗꯣꯝꯗ ꯁꯔꯨꯛ 100 ꯍꯦꯟꯅ ꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣꯝꯅ ꯄꯥꯡꯉꯤꯕ ꯃꯇꯦꯡꯗꯣ ꯄꯥꯡꯕꯤꯔꯛꯏꯕ ꯑꯋꯥ ꯑꯅꯥꯗ ꯇꯥꯕ ꯃꯇꯝꯗ ꯃꯇꯦꯡꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯅꯦ ꯑꯗꯣꯝꯗꯒꯤ ꯁꯔꯨꯛ 100 ꯍꯦꯟꯅ ꯍꯟꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯗꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯒꯤꯗꯃꯛꯇ ꯑꯩ ꯈꯪꯉꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯠꯂꯝꯗꯕꯗꯨꯗꯤ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯒꯁꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯅꯠꯂꯝꯗꯕꯗꯨꯗꯤ ꯏꯁꯣꯔꯅ ꯑꯗꯨꯝ ꯏꯟꯊꯣꯛꯈꯤꯒꯅꯤ ꯑꯗꯨ ꯃꯌꯥꯝ ꯀꯣ ꯑꯁꯤꯅꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯀꯃꯦꯟꯁꯦ ꯊꯣꯛꯆꯣꯝ ꯏꯕꯦꯇꯣꯝꯕꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯦ ꯄ꯭ꯂꯤꯖ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤ ꯈꯛꯇ ꯅꯠꯇꯅ ꯃꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯗꯣꯝꯕꯨ ꯏꯁꯣꯔꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅ ꯏꯃꯥꯅꯨꯑꯦꯜꯅ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥꯅ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯂꯥꯛꯀꯗꯕ ꯏꯉꯝ ꯉꯝꯕ ꯃꯄꯨ ꯑꯩꯒꯤ ꯏꯄꯥ ꯏꯁꯣꯔꯅ ꯑꯗꯣꯝꯒꯤ ꯏꯄꯥ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯍꯦꯟꯅ ꯏꯄꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯩꯈꯣꯏ ꯎꯍꯟꯃꯤꯟꯅꯁꯤ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯪꯉꯨ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯊꯕꯛꯅ ꯎꯠꯁꯤ
ꯑꯆꯨꯝꯕꯅ ꯎꯠꯁꯤ ꯅꯨꯡꯁꯤꯕꯅ ꯎꯠꯁꯤ ꯆꯤꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯊꯕꯛ ꯌꯥꯎꯗ꯭ꯔꯗꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯕꯒꯦ ꯊꯕꯛ ꯌꯥꯎꯗꯕ ꯊꯥꯖꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤ ꯀꯣ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯃꯉꯥꯜ ꯑꯗꯣ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯉꯥꯜꯍꯟꯁꯤ ꯃꯐꯝ ꯑꯃꯈꯛꯇꯪꯗ ꯉꯥꯜꯂꯒ ꯂꯩꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯍꯥꯏꯖꯕꯗꯣ ꯃꯄꯨꯡ ꯐꯥꯗꯕꯅꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯖꯕ ꯑꯃ ꯍꯥꯏꯖꯔꯒꯗꯤ ꯃꯗꯨ ꯃꯄꯨꯡ ꯐꯥꯗꯦ ꯑꯩꯒꯤ ꯁꯤꯡꯂꯨꯞ ꯈꯛꯇꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯖꯔꯕ ꯑꯩꯒꯤ ꯗꯤꯅꯣꯃꯤꯅꯦꯁꯟ ꯈꯛꯇꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯖꯔꯕ ꯑꯩꯒꯤ ꯆꯔꯆ ꯈꯛꯇꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯒꯗꯤ ꯃꯄꯨꯡ ꯐꯥꯗꯦ ꯃꯌꯥꯝ ꯆꯔꯆ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯌꯨꯝꯅꯤ ꯏꯁꯣꯔꯒꯤ ꯌꯨꯝꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯇꯧꯔꯛꯀꯗꯧꯕꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗ꯭ꯔꯣ ꯇꯧꯔꯣꯏ ꯏꯁꯣꯔꯅ ꯑꯣꯏꯍꯟꯕꯤꯕ ꯆꯔꯆ ꯏꯁꯣꯔꯅ ꯑꯣꯏꯍꯟꯕꯤꯕ ꯏꯄꯥꯒꯤ ꯁꯪꯂꯦꯟ ꯊꯥꯖꯗꯕ ꯀꯌꯥ ꯀꯌా ꯂꯥꯛꯇꯨꯅ ꯏꯄꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯎꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯏꯄꯥꯅ ꯁꯦꯝꯍꯟꯕꯤꯕ ꯁꯪꯂꯦꯟꯅꯤ ꯃꯌꯥꯝ ꯏꯄꯥꯒꯤ ꯅꯨꯡꯁꯤꯠ ꯊꯧꯖꯥꯜ ꯑꯗꯣꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯏꯄꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯃꯣꯏꯒꯤ ꯋꯥꯍꯩ ꯈꯪꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯦꯡꯉꯤꯕꯁꯦ ꯊꯃꯣꯏꯅꯤꯀꯣ ꯁꯛ ꯅꯠꯇꯦ ꯊꯃꯣꯏꯁꯦ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯗꯣꯝꯅ ꯎꯕꯤꯔꯤꯕꯁꯦ ꯑꯗꯣꯝꯒꯤꯅꯦ ꯃꯤꯠꯇ ꯑꯗꯣꯝꯒꯤ ꯕ꯭ꯔꯦꯟꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯋꯥꯈꯜꯗ ꯍꯛꯆꯥꯡꯗ ꯊꯋꯥꯏꯗ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯊꯧꯅꯥ ꯁꯔꯒꯗꯒꯤ ꯍꯦꯟꯅ ꯍꯩꯊꯕꯤꯔꯕꯅꯤ ꯑꯗꯨꯝ ꯊꯥꯖꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯊꯧꯒꯜ ꯍꯦꯟꯅ ꯇꯧꯃꯤꯟꯅꯁꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ 아멘. ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯆꯦ ꯑꯅꯤꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯣ ꯑꯗꯨꯝ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯁꯤꯌꯔ ꯇꯧꯕꯤꯕ ꯄꯥꯎꯗꯨ ꯆꯪꯗꯨꯅ ꯑꯗꯣꯝ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯅꯤ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯏꯃꯨꯡ ꯃꯅꯨꯡ ꯉꯥꯛꯇꯅꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟ ꯑꯃꯇꯪ ꯄꯥꯊꯣꯛꯆꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯔꯦꯅꯤꯁ ꯊꯣꯛꯆꯣꯝ ꯑꯦꯃꯦꯟ ꯍꯥꯏꯗꯅ ꯍꯥꯏꯕꯗꯤ ꯑꯦꯃꯦꯟ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯗꯨꯒ ꯀꯃꯦꯟ ꯑꯃꯁꯨ ꯂꯥꯛꯑꯦ ꯃꯌꯥꯝ ꯔꯥꯀꯦꯁ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯉꯔꯥꯡ ꯍꯥꯏꯕꯅꯤꯀꯣ ꯉꯔꯥꯡ ꯅꯕꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯕꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯑꯣꯖꯥꯒꯤ ꯄ꯭ꯔꯦꯌꯔꯒꯤꯗꯒꯤ ꯐꯔꯦ ꯑꯣꯖꯥꯕꯨ ꯊꯦꯡꯛꯁ ꯍꯥꯏꯖꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈ꯭ꯔꯤꯁꯇꯕꯨ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯅꯥꯕ ꯐꯔꯦ ꯍꯥꯏꯅ ꯇꯥꯖꯕꯗ ꯌꯥꯝ ꯍꯔꯥꯎꯏ ꯐꯕꯁꯨ ꯑꯣꯏꯒꯅꯤ ꯀꯔꯤꯒꯤ ꯐꯔꯣꯏꯗꯣꯏꯅꯣ ꯅꯥꯊꯤꯡ ꯏꯁ ꯏꯝꯄꯣꯁꯤꯕꯜ ꯋꯤꯠ ꯖꯤꯖꯁ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ ꯃꯌꯥꯝ ꯃꯁꯤ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯇꯧꯍꯟꯕꯤꯕꯅꯤ ꯏꯁꯣꯔ ꯀꯗꯥꯏꯅꯣ ꯏꯁꯣꯔꯁꯦ ꯑꯩꯈꯣꯏ ꯏꯁꯣꯔ ꯂꯩꯇꯕ ꯅꯠꯇꯦ ꯏꯁꯣꯔꯁꯦ ꯑꯩꯈꯣꯏꯅ ꯎꯒꯦ ꯍꯥꯏꯅꯁꯨ ꯎꯕ ꯐꯪꯉꯣꯏ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯎꯔꯛꯀꯅꯤ ꯃꯌꯥꯝ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕꯗꯣ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯃꯅꯥꯏ ꯅꯨꯄꯥꯁꯤꯡ ꯑꯃꯁꯨꯡ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯐꯥꯎꯕꯒꯤ ꯃꯊꯛꯇ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯩꯊꯒꯅꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯃꯥꯡꯕ ꯊꯋꯥꯏ ꯅꯠꯇꯦ ꯊꯋꯥꯏ ꯑꯁꯦꯡꯕ ꯀꯅꯥꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯌꯦꯍꯣꯚꯥ ꯏꯁꯣꯔ ꯃꯄꯥ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯑꯣꯏꯕ ꯏꯄꯥ ꯏꯁꯣꯔꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯅꯤꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯩ ꯌꯥꯝꯅ ꯊꯥꯒꯠꯆꯔꯛꯀꯦ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯝꯇꯪ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ